Senapati Jilada Mapung Phana Ningthamtha Changle, Ayuki Matamda, Jilashigi Mapam Ayambada, Kahena Lechil Kumna Thabadagi, Miamgi Chathok Chaksinda, Chauna Kudongchadaba Mayagnare, Senapati District Headquarters Makta Ayuk Pung Nipan Mapan Pauba Lechil Yamna Thabna, Nomit Mashak Uba Pangdre. Ingbagi Changshu Nongma Nongmagi Henjilakle, Adubo, Lebak Pavana, Low Lopa Matam, Chana, Loy Haubadagi, Miamna Kahena Ingbagi Awaba, Mayogna Gadoba, Dudi Kara Makai Shapare, Ingbana Maram Oiduna, Miamna Yumdagi Mapan, Toktana Lining Labasu, Kumai Mayam Laklibashigi, Kalaga, Toktaba Yadaduna, Magi Matauchat Nari. Senapati Jila Dasu Mapung Oina Makhil Heritage Park ta Sangai Festival 2022 gi Akhanaba Thorang Kaya November 13 amasung 13 Panthoknaba Kanna Shemshari Adobo Sangai Festival asigi Curtain Riser Thoramti Tha asigi Taramari da Imphal gi Kanglaga Punna Maugetta Panthokre Festival asigi Sharukama Oina Mauda Flower Festival Panthoknaba Shemshabasu Loire Festival asigi Sharukama Oina Senapati District Headquarters Dasu State Level Indigenous Wrestling Championship Panthokadori Mashinasu Miyamgi Akhanaba Pugning Chingchingadori Festival asidigi Hauraga Miyamgi Pugning Wakalda Haro Nungaibagi Ithak Haure Loinana December Thagi Kumai Singi Khaurongna Ngaina Duna Leire Aduna Jilashigi Mipum Kudimag Ahal Angang Khaktana Festive Mutta Leire Kumsigi Loruk Matam Jilashi Dasu Loire Hebiyare Lomi Kudimag Magi Lobukteki Pau Lokpa Loidina Yumda Thamnare Adubu Laibak Thiba Amadi Jilashigi Mapam Kharada Maru ena Barak Turil Mapangi Lobuk Singdadi Ayambana Pauham Shatuna Lomi Sing Awaba Mayuknare Kum Amagi Hotna Jaman Arimbada Tare Masina Shoklaba Imung Singdadi Chinchaki Awaba Mayuknaga Duri Amoramda Hojik Ingba Hinchilakpa Sina Mana Masing Putokpa Matamshu Loikibana Lomi Sing Ngaihak Pothanabagi Matam Pangle Maraksida Lomi Singda Sha Uchek Yokpagi Tabak Pugning Togatpa Oina Handakta Scientific Oiba Maungda Ok Loinaba Lomi Singi Training Program Ama District Veterinary Hospital da Pangthokre. Training adu Senapati ki Veterinary and Animal Husbandry Services Department na National Livestock Mission Makhada Shinbini. Lomi Humputara Romna Sharuk Yaki. Senapati Jila Asi Mahusadigi Hauna Mahai Mashing Tambada Yamna Thawai Yoba Amashung Chahi Kudingi Afhaba Mahairoi Marangkai na Puthokpa Jilani. Mount Everest College Senapati na Sinduna National Education Policy 2022 gi matangda nongmagi oiba workshop ama college asida pangthokre workshop aduna education policy asi chatna hanba amadi masina sinarak liba kiagi maramda khangna nainakhi amaramda jilashi gi miyam hakshil gi maramda yamna thawai yoba singni masigi yenglaga all naga doctors forum manipurna maram khulenda nongmagi oiba lemna layingbagi camp ama pangthokhi Dr. Humputarana mi chatret rom layingki amasung makhal kiagi lab test pangthokhi CMO Senapati Nasu Mating Pangki Kempadu Jolamukhi Sector Assam Rifles ki Makhada Maram Battalion ga Punna Shinbani Marakshita Senapati Jilagi Dr. Singna All Manipur Health Services Doctors Association ki Makhada Makhoi ki dabi takshinduna wakat mi phamki Makhoi na tongan ba dabi nipan tauri Nakal Amadana District Mental Health Program Senapati na World Suicide Prevention Day 2022 Panthoktuna Miyam da suicide amasung mental health ki matangda bahap tahan naba hornaki ama romda hojik asi aing asha khangon onbagi matam oibna miyam na hakshil gi maramda khara henna checking bagi tangai phadaba leiri maru oina inglakpa asina henna wahal liba asi apikpa angang amasung ahal singdani aduna harokumai su todbu yade hakchang gi su checking dabu yade maram aduna nayektana hakchang phana leinaba hotnaba loinana Sangai Festival yauna Lakaduri ba atai festival pumnamak haro tayamna pangthoknaba ekhoi punna hotna minarasi